ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ 8ꯁꯨꯕ ꯇꯥꯡꯀꯛ. ꯄ꯭ꯔꯤꯌꯥꯁꯨ ꯂꯥꯡꯂꯦꯟꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯉꯟꯇꯥꯅ ꯂꯥꯛꯏ. ꯂꯥꯡꯂꯦꯟ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯗꯨꯝ ꯀꯞꯄꯒ ꯂꯩꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯩ ꯁꯥꯎꯔꯛꯎꯔꯥ? ꯄ꯭ꯔꯤꯌꯥ, ꯑꯩ ꯉꯁꯤꯗꯤ ꯑꯝꯇ ꯄꯦꯟꯅ ꯀꯞꯆꯒꯦ. ꯅꯪ ꯋꯥ ꯉꯥꯡꯉꯛꯀꯅꯨ. ꯄ꯭ꯔꯤꯌꯥ, ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯥꯏꯁꯤꯅꯤ. ꯃꯁꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯉꯥꯎꯔꯦ. ꯅꯪ ꯕꯣꯔꯥ ꯑꯃ ꯄꯥꯏꯔꯒ ꯂꯝꯕꯤꯗ ꯆꯠꯄ ꯍꯧꯔꯒꯦꯔꯥ? ꯃꯤꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩꯁꯤꯗ ꯌꯥꯝ ꯍꯧꯔꯛꯀꯅꯨꯀꯣ. ꯍꯣꯏꯅꯦ, ꯑꯗꯨꯝ ꯀꯞꯄꯒ ꯂꯩꯔꯒ ꯅꯪꯕꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯗꯣ ꯐꯒꯗ꯭ꯔꯥ ꯍꯥꯏꯕ? ꯃꯇꯝꯒꯤ ꯄꯨꯡꯖꯥꯅ ꯌꯧꯁꯤꯜꯂꯛꯇꯨꯅ ꯂꯨꯍꯣꯡꯕꯁꯨ ꯍꯧꯔꯦ. ꯙꯣꯜ ꯃꯈꯣꯜ ꯇꯥꯕꯗ ꯂꯥꯡꯂꯦꯟ ꯃꯁꯥ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ. ꯄ꯭ꯔꯤꯌꯥꯅ, ꯂꯥꯛꯑꯦ, ꯅꯪꯒꯤ ꯁꯦꯀꯦꯟ ꯍꯦꯔꯣꯁꯦ ꯂꯥꯛꯑꯦꯍꯦ. ꯂꯥꯡꯂꯦꯟꯗꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯏ. ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛꯀꯁꯨ, ꯂꯥꯡꯂꯦꯟ, ꯅꯪꯁꯤꯗꯤꯕ ꯀꯞꯀꯅꯨ ꯍꯥꯏꯕꯅꯤ. ꯐꯖꯕ ꯁꯛꯀꯁꯦ ꯂꯣꯏ ꯃꯥꯡꯍꯜꯂꯦꯕ. ꯄ꯭ꯔꯤꯌꯥ, ꯑꯩ ꯊꯦꯝꯃꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯞꯄꯨ. ꯑꯗꯨꯅꯤꯅꯦ, ꯐꯖꯅ ꯀꯞꯄꯨ. ꯑꯩ ꯌꯦꯡꯉꯒꯦ. ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯡꯂꯦꯟꯗꯤ ꯅꯤꯡꯉꯝꯗꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯩꯔꯦ. ꯃꯇꯝꯁꯨ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯂꯨꯍꯣꯡꯕꯁꯨ ꯂꯣꯏꯈ꯭ꯔꯦ. ꯅꯨꯡꯁꯤꯔꯕ ꯃꯃꯥ ꯃꯄꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯡꯂꯦꯟ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ. ꯕꯤꯃꯣꯂꯥ, ꯕꯦꯝꯃ, ꯌꯥꯔꯅꯤ, ꯅꯪ ꯄꯣꯊꯥꯔꯨꯔꯣ. ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯅꯅꯦ ꯃꯍꯩ ꯇꯧꯖꯔꯅꯤ. ꯅꯪ ꯅꯁꯥꯗꯣ ꯌꯥꯝ ꯋꯥꯔꯝꯃꯅꯤ. ꯕꯤꯃꯣꯂꯥ ꯂꯥꯡꯂꯦꯟꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯅꯤ. ꯏꯃꯥ, ꯌꯥꯔꯅꯤꯗ, ꯄꯨꯂꯞ ꯇꯧꯃꯤꯟꯅꯔꯒꯦ. ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ, ꯏꯅꯝꯃ, ꯌꯥꯔꯅꯤꯌꯦ, ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯔꯒꯦ. ꯏꯅꯝꯃ ꯄꯣꯊꯥꯔꯨꯔꯣ. ꯆꯠꯂꯣꯕ, ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯔꯒꯦꯕ. ꯂꯥꯡꯂꯦꯟꯁꯨ ꯌꯥꯗꯕꯗꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯔꯒ ꯐꯝꯂꯒ ꯂꯩ. ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯞꯂꯤ ꯇꯥꯏ. ꯁꯨꯅꯤꯜꯁꯨ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯝꯕꯗꯒꯤ ꯊꯦꯡꯂꯛꯑꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯍꯟꯈ꯭ꯔꯦ. ꯁꯨꯅꯤꯜ ꯂꯥꯡꯂꯦꯟꯒꯤ ꯃꯄꯨꯔꯣꯏꯕꯅꯤ. ꯃꯍꯥꯛ ꯑꯣꯐꯤꯁꯔ ꯑꯃ ꯑꯣꯏꯔꯦ. ꯁꯨꯅꯤꯜꯁꯨ ꯊꯦꯡꯂꯛꯄꯗꯒꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ. ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯤ. ꯂꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛ ꯐꯝꯊꯩ. ꯋꯥꯗꯤ ꯑꯝꯇ ꯉꯥꯡꯅꯗꯦ. ꯇꯨꯃꯤꯟ ꯂꯩꯅꯩ. ꯁꯨꯅꯤꯜꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯇꯨꯝꯅꯤꯡꯗ꯭ꯔꯤꯕꯣ? ꯇꯨꯝꯅꯕ ꯇꯧꯔꯁꯦ. ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯤ. ꯂꯥꯡꯂꯦꯟꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ. ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ ꯑꯩꯁꯦ? ꯍꯩꯅꯩꯗ. ꯂꯥꯡꯂꯦꯟ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯕ, ꯅꯤꯡꯉꯝꯗꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯔꯤ. ꯁꯨꯅꯤꯜ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯛꯏ. ꯂꯥꯡꯂꯦꯟ ꯁꯨꯅꯤꯜꯗ ꯃꯨꯟꯅ ꯌꯦꯡꯉꯤ. ꯄꯥꯏꯔꯛꯀꯅꯨ, ꯊꯥꯗꯣꯛꯑꯣ. ꯀꯩꯗꯧꯔꯒꯦ? ꯑꯩꯒꯤ ꯅꯨꯄꯤꯗ ꯄꯥꯏꯕꯕꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯥꯗꯣꯛꯑꯣ. ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯌꯥꯝꯅ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡꯂꯣ? ꯇꯥꯃꯣ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ. ꯂꯥꯛꯑꯣꯁꯦ ꯑꯗꯨꯗꯤ. ꯁꯨꯅꯤꯜ ꯂꯥꯡꯂꯦꯟꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯔꯛꯏ. ꯑꯗꯨꯒ ꯂꯥꯡꯂꯦꯟꯗ ꯃꯨꯟꯅ ꯌꯦꯡꯉꯤ. ꯂꯥꯡꯂꯦꯟ ꯃꯁꯥꯗꯣ ꯄꯥꯈꯠꯄ ꯑꯃ ꯌꯥꯎꯔꯛꯏ. ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯣ? ꯂꯥꯡꯂꯦꯟ ꯀꯔꯤꯁꯨ ꯈꯨꯝꯗꯦ. ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯞꯂꯤ ꯆꯦꯟꯊꯔꯛꯏ. ꯀꯩꯗꯧꯔꯒꯦ ꯀꯞꯄꯗꯤ? ꯁꯨꯅꯤꯜ ꯂꯥꯡꯂꯦꯟꯒꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯁꯤꯡ ꯑꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯏ. ꯁꯤ, ꯀꯞꯀꯅꯣꯕ, ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯕ. ꯂꯥꯡꯂꯦꯟ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯖꯗꯦ. ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯅꯠꯇꯅ. ꯁꯨꯅꯤꯜꯅ ꯇꯥꯔꯛꯂꯤꯕ ꯄꯤꯁꯤꯡ ꯑꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯏ. ꯂꯥꯡꯂꯦꯟ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯄ ꯍꯦꯟꯃꯟꯕꯗꯒꯤ ꯄꯦꯟꯅ ꯀꯞꯊꯣꯔꯛꯏ. ꯀꯩꯗꯧꯔꯒꯦ? ꯁꯤ, ꯀꯞꯀꯅꯨ, ꯑꯩ ꯂꯩꯁꯤꯗꯤ. ꯅꯨꯃꯤꯠꯇꯨꯗ ꯂꯥꯡꯂꯦꯟ ꯃꯁꯛ ꯈꯪꯗꯕ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯥꯒꯤ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯁꯤꯟꯅꯈꯤ. ꯂꯥꯡꯂꯦꯟꯁꯨ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ. ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯑꯩꯕꯨ ꯁꯥꯎꯅꯤꯡꯕ꯭ꯔꯣ? ꯁꯨꯅꯤꯜ ꯂꯥꯡꯂꯦꯟꯗ ꯃꯈꯨꯠꯇꯨꯅ ꯀꯣꯟꯁꯤꯜꯂꯤ. ꯂꯥꯡꯂꯦꯟ ꯀꯣꯜꯂꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯏ. ꯇꯨꯝꯅꯕ ꯇꯧꯕꯤꯔꯣ. ꯃꯇꯝ ꯑꯁꯦ ꯌꯥꯝ ꯊꯦꯡꯉꯤ. ꯑꯩꯗꯤ ꯇꯨꯝꯅꯤꯡꯗ꯭ꯔꯤ. ꯅꯪꯒꯤ ꯁꯛꯇꯝ ꯑꯁꯦ
ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯅꯤꯡꯉꯤ꯫ ꯀꯣꯟꯅ ꯌꯦꯡꯉꯣ, ꯇꯨꯝꯅꯕ ꯇꯧꯔꯣ꯫ ꯐꯔꯦ ꯐꯔꯦ, ꯌꯥꯝ ꯇꯨꯝꯍꯟꯅꯤꯡꯉꯕꯅꯤꯅ ꯇꯨꯝꯃꯒꯦ꯫ ꯁꯨꯅꯤꯜ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈꯤ꯫ ꯂꯥꯡꯂꯦꯟ ꯃꯃꯥꯏ ꯑꯗꯨ ꯅꯥꯀꯜ ꯑꯃꯗ ꯑꯣꯟꯊꯣꯛꯇꯨꯅ ꯄꯦꯟꯅ ꯃꯈꯣꯜ ꯊꯣꯛꯇꯕꯤ ꯀꯞꯆꯩ꯫ ꯇꯥꯝꯆꯥ, ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯩ ꯇꯥꯝꯆꯥꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯝꯆꯥ, ꯑꯩꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯑꯁꯦ ꯌꯧꯕ ꯉꯝꯗ꯭ꯔꯦꯀꯣ꯫ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯑꯁꯦ ꯆꯞ ꯃꯥꯟꯅꯔꯝꯂꯕꯗꯤ ꯑꯩꯅ ꯋꯥꯔꯤꯕꯁꯦ ꯋꯥꯔꯝꯂꯣꯏꯀꯣ꯫ ꯂꯥꯡꯂꯦꯟ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯇꯨꯝꯊꯅꯕ ꯍꯣꯠꯅꯩ꯫ ꯊꯦꯡꯂꯕ ꯑꯍꯤꯡ, ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ, ꯃꯊꯛꯇ ꯊꯣꯛꯂꯤꯕ ꯊꯥꯖ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯌꯦꯡꯕꯗ ꯌꯥꯝꯅ ꯏꯪꯉꯤ꯫ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯍꯧꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯩꯊꯥꯐꯝ ꯑꯣꯏ꯫ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯉꯥꯜ ꯌꯨ ꯂꯤꯛꯂꯤ ꯑꯃ ꯄꯥꯏꯔꯒ ꯍꯥꯏꯔꯒ ꯂꯥꯛꯏ꯫ ꯍꯦ ꯏꯁꯣꯔ, ꯅꯪꯁꯦ ꯑꯉꯛꯄꯅꯤꯀꯣ꯫ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕ ꯄꯣꯠꯂꯨꯝ ꯑꯁꯦ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯃꯨꯛꯁꯨ ꯅꯨꯡꯁꯤꯅꯕ ꯀꯥꯏꯅꯕ, ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯏꯃꯥ ꯀꯥꯏꯅꯕ, ꯃꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯫ ꯅꯪ ꯑꯩꯅ ꯈꯔ ꯋꯥꯔꯧꯏ, ꯑꯩꯕꯨꯁꯨ ꯂꯧꯁꯤꯟꯕꯤꯔꯣ ꯍꯦ ꯏꯁꯣꯔ, ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯤꯆꯪ꯫ ꯃꯉꯥꯜ ꯂꯥꯎꯔꯒ ꯂꯝꯕꯤꯗꯨꯗ ꯂꯥꯛꯏ꯫ ꯃꯁꯥ ꯑꯗꯨ ꯆꯠꯄ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ꯫ ꯅꯋꯥ ꯂꯧꯗꯦ, ꯑꯩꯅꯅꯦ ꯅꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ꯫ ꯏꯅꯥꯛ ꯈꯨꯟꯕ ꯅꯋꯥ ꯂꯧꯗꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯌꯨ ꯂꯤꯛꯂꯤ ꯑꯗꯨ ꯑꯃꯨꯛ ꯊꯥꯡꯒꯠꯂꯒ ꯊꯛꯏ꯫ ꯌꯨ ꯂꯤꯛꯂꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯪꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯍꯦ ꯌꯨ, ꯅꯪꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ꯫ ꯑꯩꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯌꯨ ꯅꯪꯕꯨ ꯊꯛꯇꯨꯅ ꯂꯣꯏꯅ ꯀꯥꯎꯍꯜꯂꯤ꯫ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯅꯪ ꯒꯨꯠ ꯍꯥꯏꯁꯤꯅꯤ꯫ ꯌꯨ ꯂꯤꯛꯂꯤ ꯑꯗꯨ ꯑꯃꯨꯛ ꯊꯥꯡꯒꯠꯂꯒ ꯊꯛꯏ꯫ ꯑꯗꯨꯗ ꯌꯨ ꯑꯗꯨ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯤ, ꯇꯥꯔꯛꯇ꯭ꯔꯦ꯫ ꯃꯈꯨꯠꯇꯨꯅ ꯍꯥꯏꯔꯒ ꯑꯃꯨꯛ ꯌꯦꯡꯉꯤ, ꯇꯥꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ꯫ ꯅꯪꯁꯨ ꯂꯣꯏꯈ꯭ꯔꯕ? ꯑꯗꯨꯗꯤ ꯆꯠꯂꯣ꯫ ꯌꯨ ꯂꯤꯛꯂꯤ ꯑꯗꯨ ꯂꯝꯕꯤꯗꯨꯗ ꯂꯪꯉꯤ꯫ ꯆꯠꯂꯣ, ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯆꯠꯂꯣ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯃꯉꯥꯜ ꯃꯁꯥ ꯑꯗꯨ ꯂꯝꯕꯤꯗ ꯍꯥꯏꯔꯒ ꯂꯥꯛꯏ, ꯏꯁꯩꯒꯁꯨ ꯁꯛꯂꯛꯏ꯫ ꯅꯨꯡꯉꯥꯏꯔꯦ, ꯄꯨꯟꯁꯤ ꯑꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯀꯥꯔ ꯑꯃ ꯂꯝꯕꯤꯗꯨꯗ ꯊꯧꯔꯒ ꯂꯥꯛꯏ꯫ ꯃꯉꯥꯜꯁꯨ ꯃꯁꯥꯗꯨ ꯂꯝꯕꯤꯗꯨꯗ ꯍꯥꯏꯔ ꯂꯥꯛꯄꯅ ꯒꯥꯔꯤꯗꯨꯅ ꯊꯧꯔꯛꯄꯒ ꯃꯄꯥ ꯆꯥꯅꯈꯤꯗꯨꯅ ꯒꯥꯔꯤ ꯑꯗꯨꯅ ꯃꯉꯥꯜꯗ ꯊꯣꯝꯃꯤ꯫ ꯒꯥꯔꯤ ꯑꯗꯨꯁꯨ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯏ꯫ ꯃꯉꯥꯜꯁꯨ ꯂꯝꯕꯤ ꯑꯗꯨꯗ ꯑꯣꯜꯂꯒ ꯂꯩ꯫ ꯂꯥꯡꯂꯦꯟ ꯁꯨꯝ ꯇꯨꯝꯂꯝꯕꯗꯒꯤ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ꯫ ꯇꯥꯝꯆꯥ, ꯇꯥꯝꯆꯥ꯫ ꯂꯥꯡꯂꯦꯟ ꯂꯥꯎꯔꯒ ꯐꯃꯨꯡꯗꯒꯤ ꯐꯠ ꯍꯧꯒꯠꯂꯛꯏ꯫ ꯁꯨꯅꯤꯜꯁꯨ ꯂꯥꯡꯂꯦꯟꯅ ꯂꯥꯎꯔꯛꯄꯗꯒꯤ ꯁꯠ ꯍꯧꯒꯠꯂꯛꯏ꯫ ꯂꯥꯡꯂꯦꯟ ꯄꯦꯟꯅ ꯀꯞꯊꯣꯔꯛꯏ꯫ ꯁꯨꯅꯤꯜꯅ, ꯂꯥꯡꯂꯦꯟ ꯀꯩꯗꯧꯔꯒꯦ? ꯂꯥꯡꯂꯦꯟ ꯀꯔꯤꯁꯨ ꯈꯨꯝꯗꯦ, ꯀꯞꯄꯒ ꯑꯗꯨꯝ ꯂꯩ꯫ ꯁꯤ ꯀꯞꯀꯅꯨ, ꯃꯪꯗ ꯀꯩꯀꯩ ꯎꯒꯦ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯀꯞꯀꯅꯨ, ꯇꯨꯝꯅꯕ ꯇꯧꯔꯣ꯫ ꯁꯨꯅꯤꯜ ꯂꯥꯡꯂꯦꯟꯒꯤ ꯄꯥꯝꯕꯣꯝꯗ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯍꯤꯞꯍꯜꯂꯤ꯫ ꯂꯥꯡꯂꯦꯟꯗ ꯃꯈꯨꯠꯇꯨꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯁꯤ ꯀꯞꯀꯅꯣꯕ, ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯖꯤꯟꯕ ꯃꯥꯜꯂꯤ꯫ ꯇꯨꯝꯅꯕ ꯇꯧꯔꯣ, ꯑꯩꯁꯨ ꯇꯨꯝꯃꯦꯀꯣ꯫ ꯁꯨꯅꯤꯜꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯥꯡꯂꯦꯟꯗꯤ ꯇꯨꯝꯃꯣ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯃꯃꯤꯠꯇꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨꯝ ꯁꯤꯟꯊꯔꯒ ꯂꯩꯔꯦ꯫ ꯂꯥꯡꯂꯦꯟ ꯁꯨꯅꯤꯜꯅ ꯀꯣꯜꯂꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯛꯏ, ꯑꯗꯨꯒ ꯅꯥꯀꯜꯗ ꯑꯣꯟꯊꯣꯛꯇꯨꯅ ꯀꯞꯄꯤ꯫ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ, ꯇꯥꯝꯆꯥꯕꯨ ꯀꯩꯁꯨꯝꯇ ꯇꯧꯍꯟꯕꯤꯒꯅꯨꯀꯣ꯫ ꯃꯥꯕꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯟꯕꯤꯒꯅꯨ꯫ ꯃꯥꯗꯤ ꯀꯅꯥꯝꯇꯗ ꯂꯥꯟꯖꯗꯕꯅꯤ꯫ ꯑꯍꯤꯡꯗꯨꯃ ꯇꯨꯝꯊꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ꯫ ꯃꯉꯥꯜꯒꯤ ꯋꯥꯈꯜꯗ ꯑꯍꯤꯡ ꯇꯨꯝꯗꯅ ꯃꯃꯤꯠꯇꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯒ ꯑꯍꯤꯡꯗꯨꯃ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯧꯔꯤ꯫ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯈꯨꯔꯨꯝꯖꯩ꯫ ꯅꯅꯥꯏꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯄꯪꯕꯤꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯗꯥꯝꯆꯥꯕꯨ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯍꯟꯕꯤꯒꯅꯨ꯫ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯗꯤ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯩꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯔꯤ꯫ ꯄꯦꯃ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯃꯈꯨꯠꯇꯨꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫
ꯑꯩꯈꯣꯏ ꯕꯕꯥꯅ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣꯕ? ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯕꯁꯦ ꯍꯨꯟꯇꯣꯛꯂꯝꯂꯒ ꯑꯍꯤꯡ ꯆꯨꯞꯄ ꯑꯃ ꯍꯜꯂꯛꯇꯦꯕ. ꯑꯩꯗꯤꯕꯀꯣ ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯏ. ꯐꯣꯟ ꯐꯪꯉꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯖꯜꯂꯤ. ꯀꯔꯤꯅꯣꯕ? ꯏꯃꯥ ꯑꯅꯧꯕ ꯑꯃ ꯂꯩꯔꯕ꯭ꯔꯁꯨ ꯈꯪꯗꯦ. ꯕꯦꯝꯃ ꯃꯊꯥ ꯁꯥꯕꯅ ꯌꯥꯗ꯭ꯔꯦ. ꯃꯁꯥꯗꯣ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ. ꯍꯧꯖꯤꯛ ꯑꯩ ꯀꯃꯥꯏꯅ ꯇꯧꯒꯅꯤ? ꯀꯅꯥꯗ ꯍꯪꯒꯅꯤ? ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯟꯕꯤꯒꯅꯨꯀꯣ. ꯃꯄꯥ ꯍꯜꯂꯛꯇꯕꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯂꯤ ꯇꯞꯂꯤ ꯆꯦꯟꯊꯔꯛꯏ. ꯇꯥꯟꯖꯥ ꯑꯗꯨꯗ ꯐꯣꯟꯗ ꯔꯤꯡ ꯑꯃ ꯂꯥꯛꯏ. ꯁꯤꯅ ꯀꯅꯥꯅꯣ? ꯃꯁꯛꯁꯨ ꯈꯪꯗꯦ. ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯤ. ꯍꯜꯂꯣ. ꯊꯧꯕꯅ, ꯏꯆꯥꯊꯣꯏꯕꯤ, ꯕꯕꯥ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯕꯕꯥꯁꯨ ꯑꯗꯨ ꯍꯥꯏꯒꯦꯅ ꯇꯧꯔꯛꯄꯅꯤꯅꯦ. ꯕꯕꯥ ꯅꯪ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ. ꯅꯨꯃꯤꯗꯥꯡꯗ ꯅꯨꯄꯤ ꯑꯩ ꯈꯛꯇ ꯍꯨꯟꯗꯣꯛꯑꯝꯃꯒ ꯊꯝꯃꯤ. ꯑꯩ ꯇꯨꯝꯕ ꯁꯨꯡꯌꯥ ꯌꯥꯗꯦ. ꯕꯦꯝꯃ ꯀꯞꯄ ꯍꯧꯔꯛꯏ. ꯊꯧꯕꯅ ꯑꯃꯨꯛ, ꯏꯆꯥꯊꯣꯏꯕꯤ ꯀꯞꯀꯅꯨꯁꯦ. ꯕꯕꯥꯁꯦ ꯌꯥꯗꯕ ꯑꯃ ꯌꯥꯎꯕꯒꯤꯅꯤ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯔꯛꯏꯁꯤꯗꯤ. ꯕꯕꯥꯒꯤ ꯐꯣꯟꯗꯣ ꯆꯠꯇꯦ ꯑꯩꯅ ꯇꯧꯕꯗ. ꯍꯩꯃꯥ, ꯕꯕꯥꯒꯤ ꯐꯣꯟꯗꯣ ꯃꯩ ꯌꯥꯎꯗ꯭ꯔꯕ. ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯒ ꯇꯧꯔꯛꯄꯅꯤ. ꯑꯗꯨ ꯕꯕꯥ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯩꯒꯦ? ꯕꯕꯥꯁꯦ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯌꯦ. ꯑꯦ, ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯣꯁꯄꯤꯇꯥꯜꯗ ꯀꯩꯗꯧꯔꯒꯦ ꯕꯕꯥ? ꯕꯕꯥ ꯀꯩꯁꯨ ꯇꯧꯗꯦꯃꯤ. ꯅꯪꯕꯨ ꯄꯥꯈꯠꯀꯅꯨ, ꯀꯩꯗꯧꯔꯒꯦ? ꯑꯗꯣ ꯀꯩꯗꯧꯔꯤꯅꯣꯕ? ꯊꯧꯕ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯆꯥꯅꯨꯄꯤꯗ ꯂꯣꯏꯅ ꯇꯝꯃꯤ. ꯕꯦꯝꯃꯅ, ꯑꯦ ꯕꯕꯥ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯍꯧꯖꯤꯛꯄꯨꯗꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦꯗ. ꯑꯗꯣ ꯅꯪꯁꯨ ꯌꯨꯝꯗ ꯂꯩꯕ ꯇꯜꯂꯕꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯂꯥꯛꯑꯣ. ꯍꯣꯏ ꯕꯕꯥ, ꯑꯩ ꯂꯥꯛꯀꯦ. ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯕꯕꯥ ꯊꯝꯃꯦꯀꯣ. ꯊꯧꯕ ꯐꯣꯟ ꯑꯗꯨ ꯊꯝꯈ꯭ꯔꯦ. ꯕꯦꯝꯃꯅ, ꯑꯁ ꯁꯤꯗꯤ ꯑꯩ ꯑꯣꯏꯅ ꯃꯊꯥ ꯁꯥꯏꯗ. ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ. ꯊꯧꯕ, ꯗꯣꯛꯇꯔ, ꯃꯥꯒꯤꯁꯤꯕꯨ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯀꯣ? ꯗꯣꯛꯇꯔ ꯑꯗꯨꯅ, ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ. ꯀꯥ ꯍꯦꯟꯅ ꯐꯣꯔꯁ ꯄꯤꯁꯤꯟꯕ ꯅꯠꯇꯕꯅꯤꯅ. ꯑꯗꯣ ꯍꯌꯦꯡ ꯍꯪꯆꯤꯠꯀꯨꯝꯕꯗꯤ ꯁꯤꯗ ꯂꯩꯕꯤꯀꯣ. ꯍꯣꯏ ꯗꯣꯛꯇꯔ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ. ꯐꯔꯦ ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ. ꯗꯣꯛꯇꯔ ꯑꯗꯨ ꯆꯠꯈ꯭ꯔꯦ. ꯊꯧꯕꯅ, ꯏꯕꯨꯡꯉꯣ, ꯅꯪ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯀꯣ? ꯃꯉꯥꯜ, ꯍꯣꯏ ꯄꯥꯕꯨꯡ, ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ. ꯇꯟꯖꯥ ꯑꯗꯨꯗ ꯕꯦꯝꯃꯁꯨ ꯆꯪꯂꯛꯏ. ꯕꯕꯥ. ꯏꯆꯥꯊꯣꯏꯕꯤ ꯂꯥꯛꯑꯦꯗꯅ. ꯍꯣꯏ ꯕꯕꯥ. ꯏꯆꯥꯊꯣꯏꯕꯤ, ꯃꯥꯅꯤꯇꯨ ꯑꯩꯅ ꯍꯥꯏꯕꯗꯣ. ꯕꯦꯝꯃ ꯃꯉꯥꯜꯗ ꯃꯨꯟꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯁ ꯃꯁꯛꯇꯤ ꯁꯥꯊꯤ ꯐꯖꯩꯍꯦ. ꯅꯔꯁ ꯅꯨꯄꯤꯈꯩꯗꯤ ꯂꯣꯏ ꯉꯥꯎ ꯂꯣꯏꯔꯝꯃꯅꯤ. ꯑꯩꯈꯣꯏ ꯕꯕꯥꯁꯦ ꯃꯤꯉꯣꯟꯗ ꯒꯥꯔꯤꯅ ꯊꯣꯝꯕꯗꯤ ꯍꯩꯌꯦ. ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯑꯃꯗꯒ ꯊꯣꯝꯃꯤ. ꯊꯧꯕꯅ, ꯏꯆꯥꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ? ꯕꯦꯝꯃ ꯃꯁꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯂꯥꯛꯏ. ꯍꯥ ꯕꯕꯥ, ꯀꯩꯁꯨ ꯇꯧꯗꯦꯗ. ꯅꯪ ꯅꯕꯨꯡꯁꯤꯒ ꯂꯩꯔꯝꯃꯨꯀꯣ. ꯕꯕꯥꯁꯨ ꯍꯤꯗꯥꯛ ꯈꯔ ꯂꯩꯔꯨꯈꯤꯒꯦ. ꯍꯣꯏ ꯕꯕꯥ. ꯏꯕꯨꯡꯉꯣ, ꯅꯪ ꯅꯆꯜꯁꯤꯒ ꯂꯩꯔꯝꯃꯨꯀꯣ. ꯍꯣꯏ ꯄꯥꯕꯨꯡ. ꯊꯧꯕ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯈ꯭ꯔꯦ. ꯕꯦꯝꯃ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ. ꯃꯉꯥꯜ ꯃꯁꯥꯗꯣ ꯈꯔ ꯍꯩꯅꯗꯦ. ꯗꯗꯥ, ꯑꯩꯅ ꯐꯝꯃꯛꯄꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ? ꯃꯉꯥꯜꯁꯨ, ꯍꯩꯅꯩꯗ. ꯑꯗꯣ ꯗꯗꯥꯗꯣ ꯀꯧꯔꯛꯀꯅꯨ, ꯃꯤꯡ ꯑꯣꯏꯅ ꯀꯧꯔꯛꯎ. ꯑꯦ, ꯑꯩꯗꯤ ꯃꯤꯡꯁꯨ ꯈꯪꯗꯅ. ꯃꯉꯥꯜ. ꯑꯌꯥ, ꯃꯤꯡꯁꯨ ꯌꯥꯝꯅ ꯐꯖꯩꯌꯦ. ꯑꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯅꯕ ꯗꯥ ꯃꯉꯥꯜ ꯀꯧꯔꯒꯦ. ꯗꯥ ꯃꯉꯥꯜ. ꯃꯉꯥꯜ ꯋꯥ ꯉꯥꯡꯗꯦ. ꯕꯦꯝꯃꯗ ꯌꯦꯡꯉꯤ. ꯑꯗꯣ ꯗꯥ ꯃꯉꯥꯜ. ꯕꯦꯝꯃ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯄꯥ ꯊꯧꯕ ꯆꯪꯂꯛꯏ. ꯑꯦ ꯕꯕꯥ, ꯂꯩꯔꯛꯑꯕꯣ? ꯂꯩꯔꯛꯑꯦ. ꯃꯉꯥꯜꯅ ꯑꯃꯨꯛ, ꯄꯥꯕꯨꯡ, ꯀꯩꯒꯤ ꯂꯩꯔꯤꯅꯣ? ꯂꯩꯗ꯭ꯔꯁꯨ ꯌꯥꯔꯕꯁꯤꯗ. ꯏꯁ, ꯁꯛ ꯐꯖꯕ ꯏꯕꯨꯡꯉꯣ, ꯍꯤꯗꯥꯛ ꯆꯥꯔꯒꯅꯦ ꯅꯥꯔꯤꯗꯣ ꯐꯗꯣꯏꯕ. ꯀꯔꯤ ꯅꯨꯄꯥꯅꯣ ꯈꯪꯗꯦꯃꯤ. ꯊꯧꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ.
ꯑꯦ ꯏꯕꯨꯡꯉꯣ ꯀꯔꯤꯝꯇ ꯈꯟꯒꯅꯨꯀꯣ ꯅꯆꯜ ꯑꯁꯦ ꯋꯥ ꯗꯣꯡ ꯗꯣꯡ ꯉꯥꯡꯕꯅꯤ ꯑꯗꯣ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ? ꯃꯉꯥꯜꯅ ꯈꯨꯝꯂꯛꯇ꯭ꯔꯤꯉꯩ ꯕꯦꯃꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯉꯥꯜ ꯀꯧꯕꯅꯤ ꯕꯕꯥ꯫ ꯏꯆꯥꯗꯤ ꯌꯥꯝ ꯊꯨꯅ ꯈꯪꯉꯝꯃꯤꯗ꯫ ꯕꯕꯥ, ꯑꯩꯅꯅꯦ ꯗꯗꯥꯗ ꯍꯪꯕ ꯑꯗꯨꯒꯤꯅꯦ꯫ ꯊꯧꯕꯅ ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗ ꯄꯥꯎ ꯑꯝꯇ ꯄꯤꯁꯦ꯫ ꯏꯃꯥ ꯕꯕꯥꯗ ꯍꯥꯏꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯃꯣꯏꯁꯨ ꯌꯨꯝꯗ ꯌꯥꯝꯅ ꯄꯥꯈꯠꯂꯝꯒꯅꯤ꯫ ꯃꯉꯥꯜ ꯊꯧꯕꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯕ ꯍꯧꯔꯛꯏ꯫ ꯑꯦ ꯗꯥ ꯃꯉꯥꯜ, ꯀꯩꯗꯧꯔꯒꯦ ꯀꯞꯄꯗꯤ? ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯒꯦ? ꯄꯥꯕꯨꯡ, ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯌꯨꯝꯗ ꯄꯥꯎ ꯄꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯏꯕꯨꯡꯉꯣ? ꯄꯥꯕꯨꯡ, ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯄꯤꯗ꯭ꯔꯕꯁꯨ ꯌꯥꯔꯅꯤꯗ꯫ ꯑꯣ, ꯏꯃꯥꯒ ꯕꯕꯥꯒꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ? ꯄꯥꯕꯨꯡ, ꯃꯈꯣꯏꯁꯨ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯅꯨꯀꯣ꯫ ꯄꯥꯕꯨꯡꯗꯤ ꯅꯪꯒꯤ ꯃꯔꯝꯗ ꯈꯪꯉꯨꯗ꯭ꯔꯦ꯫ ꯄꯥꯕꯨꯡ, ꯀꯔꯤꯁꯨ ꯁꯥꯎꯗꯦꯗ꯫ ꯃꯉꯥꯜ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯃꯈꯨꯠꯇꯨꯅ ꯇꯩꯊꯣꯛꯏ꯫ ꯊꯧꯕꯁꯨ ꯃꯉꯥꯜꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯕꯦꯃꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯃꯃꯥ ꯂꯩꯇꯕꯒꯤ ꯅꯣꯡꯃꯇ ꯃꯄꯥꯅ ꯑꯋꯥꯕ ꯈꯪꯍꯟꯗꯦ꯫ ꯑꯗꯨꯕꯨ ꯃꯉꯥꯜꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯛꯄꯗ ꯊꯃꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯊꯧꯕ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ? ꯂꯩꯇ꯭ꯔꯦ ꯄꯥꯕꯨꯡ, ꯌꯨꯝꯗꯨꯗ ꯏꯊꯟꯇ ꯂꯩꯕꯅꯤ꯫ ꯑꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯦꯃꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯕꯕꯥ, ꯗꯗꯥꯁꯦ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯁꯦ꯫ ꯑꯩ ꯗꯗꯥꯒꯤ ꯋꯥꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯤꯌꯦ꯫ ꯗꯗꯥꯁꯦ ꯑꯩꯈꯣꯏꯗ ꯄꯨꯈ꯭ꯔꯁꯦ꯫ ꯕꯕꯥ, ꯄꯨꯈ꯭ꯔꯁꯤꯀꯣ꯫ ꯊꯧꯕ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯈꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯕꯕꯥꯅ ꯅꯪꯅ ꯋꯥꯔꯝꯒꯗꯕ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅꯃꯛ ꯈꯪꯉꯤ꯫ ꯑꯗꯣ ꯕꯕꯥꯅ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯈꯜꯂꯒꯦ ꯕꯕꯥ ꯍꯣꯏꯒ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯁꯤꯗꯅ꯫ ꯄꯥꯕꯨꯡ, ꯌꯥꯅꯤꯗ꯫ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ꯫ ꯄꯥꯕꯨꯡ ꯍꯣꯏꯗ ꯑꯩꯅ ꯌꯦꯠꯄꯗꯨꯁꯨ ꯄꯥꯝꯖꯗꯦ꯫ ꯑꯩꯒ ꯄꯥꯕꯨꯡꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯑꯩꯗꯤ ꯁꯤꯕ ꯉꯥꯏꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯉꯥꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯊꯧꯕꯒ ꯕꯦꯃꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯦ ꯗꯗꯥ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯗꯤ? ꯏꯕꯨꯡꯉꯣ, ꯄꯥꯕꯨꯡꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯄꯥꯕꯨꯡ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯌꯥꯎꯖꯗ꯭ꯔꯕ ꯃꯆꯥ ꯑꯃꯅ ꯀꯔꯝꯅ ꯂꯦꯜꯂꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯄꯥꯕꯨꯡ ꯈꯪꯉꯤꯅꯦ꯫ ꯗꯗꯥ, ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯤꯕ꯫ ꯅꯪ ꯅꯕꯨꯛ ꯐꯠꯇ ꯇꯧꯅꯨꯀꯣ, ꯃꯤꯅ ꯐꯖꯅ ꯍꯥꯏꯔꯒ꯫ ꯅꯪꯗꯤ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯈꯪꯉꯝꯈꯤꯔꯣꯏ꯫ ꯑꯁ, ꯑꯗꯨ ꯑꯣꯏꯔꯁꯨ꯫ ꯏꯕꯨꯡꯉꯣ, ꯅꯪ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯁꯤ ꯌꯥꯔꯣꯗꯅ꯫ ꯄꯥꯕꯨꯡꯒ ꯂꯩꯔꯨꯔꯁꯦ꯫ ꯅꯆꯜꯒ ꯑꯩꯒ ꯈꯛꯇ ꯂꯩꯕꯅꯤ꯫ ꯅꯪ ꯀꯔꯤꯝꯇ ꯈꯟꯒꯅꯨ꯫ ꯄꯥꯕꯨꯡꯅꯅꯦ ꯅꯪꯒꯤ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ꯫ ꯗꯗꯥ, ꯅꯪ ꯌꯥꯔꯣꯕ? ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯁꯦ ꯅꯪ ꯌꯥꯎꯀꯣ ꯗꯗꯥ꯫ ꯄꯥꯕꯨꯡ, ꯏꯕꯨꯡꯉꯣ, ꯅꯪ ꯀꯔꯤꯝꯇ ꯈꯟꯒꯅꯨ꯫ ꯄꯥꯕꯨꯡꯅꯅꯦ ꯅꯪꯒꯤ ꯁꯣꯏꯗꯅ ꯄꯨꯟꯁꯤ ꯁꯦꯝꯕꯤꯒꯅꯤ꯫ ꯄꯥꯕꯨꯡꯕꯨ ꯊꯥꯖꯧ꯫ ꯂꯥꯡꯂꯦꯟ ꯀꯤꯆꯟꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯁꯨꯅꯤꯜꯁꯨ ꯍꯥꯏꯐꯦꯠ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯆꯪꯂꯛꯏ꯫ ꯂꯥꯡꯂꯦꯟ꯫ ꯑꯦ, ꯀꯩꯅꯣ ꯇꯥꯃꯣ, ꯁꯤꯗ ꯆꯪꯉꯛꯏꯗꯤ? ꯆꯪꯉꯛꯄꯒ ꯑꯝꯇ ꯌꯥꯗ꯭ꯔꯕꯣ? ꯅꯠꯇꯦ, ꯏꯃꯥ ꯍꯣꯏꯅ ꯎꯔꯒ ꯐꯖꯗꯤꯌꯦ, ꯑꯝꯇ ꯊꯣꯛꯄꯤꯌꯨ꯫ ꯉꯥꯏꯈꯣꯅꯦ, ꯅꯪꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯪꯅ ꯅꯣꯛꯄꯁꯦ ꯑꯩ ꯁꯨꯛꯎ ꯎꯗ꯭ꯔꯤ꯫ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯕ ꯃꯥꯜꯂꯤ꯫ ꯃꯗꯨ ꯀꯔꯤꯒꯤꯅꯣ? ꯇꯥꯃꯣꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯌꯦ, ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ꯫ ꯂꯥꯡꯂꯦꯟ, ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤꯗꯣ ꯑꯩ ꯃꯌꯦꯛ ꯁꯦꯡꯅ ꯎꯏ꯫ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯇꯥꯃꯣ, ꯏꯃꯥ ꯍꯣꯏꯅ ꯎꯔꯒ ꯐꯖꯗꯦ, ꯊꯣꯛꯄꯤꯔꯝꯃꯣ, ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯑꯒꯦ꯫ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔ ꯃꯥꯜꯂꯤ꯫ ꯊꯣꯛꯑꯒꯦ ꯑꯗꯨꯗꯤ꯫ ꯁꯨꯅꯤꯜ ꯀꯤꯆꯟꯗꯒꯤ ꯊꯣꯛꯈꯤ꯫ ꯂꯥꯡꯂꯦꯟ ꯁꯨꯅꯤꯜꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯄꯦꯟꯅ ꯀꯞꯊꯣꯔꯛꯏ꯫ ꯃꯃꯤꯠꯇꯒꯤ
ꯄꯤꯔꯥꯡꯒ ꯂꯣꯏꯅꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯦꯟꯊꯔꯛꯏ꯫ ꯇꯥꯝꯆꯥ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯄꯨꯟꯁꯤ ꯑꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯔꯨꯗꯤꯌꯦ꯫ ꯇꯥꯝꯆꯥ, ꯅꯪ ꯀꯝꯗꯧꯔꯤꯒꯦ? ꯎꯗꯕꯁꯨ ꯀꯨꯏꯔꯦ꯫ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯄꯣꯛ ꯑꯁꯦ ꯌꯥꯝꯅ ꯇꯣꯜꯂꯤꯀꯣ꯫ ꯂꯥꯡꯂꯦꯟ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯕꯁꯨ ꯅꯣꯡꯃꯇ ꯃꯉꯥꯜꯒꯤ ꯋꯥꯈꯜꯗꯤ ꯀꯥꯎꯊꯣꯛꯄ ꯂꯩꯇꯦ꯫ ꯃꯉꯥꯜ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯑꯗꯨꯗ ꯃꯣꯟ ꯑꯃ ꯉꯥꯛꯂꯒ ꯍꯥꯏꯐꯦꯠ ꯉꯥꯊꯔꯒ ꯂꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯚꯤꯃꯅ ꯍꯥꯏꯔꯛꯏ, "ꯗꯗꯥ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯋꯥꯁꯨ ꯄꯥꯛꯅ ꯉꯥꯡꯗꯦ, ꯅꯣꯛꯁꯨ ꯅꯣꯛꯇꯦ꯫ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯨꯀꯣ." ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯚꯤꯃꯅ ꯈꯔ ꯅꯛꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯃꯉꯥꯜꯁꯨ, ꯌꯥꯝ ꯅꯛꯁꯤꯜꯂꯛꯀꯅꯨ, ꯈꯔ ꯂꯥꯞꯅ ꯐꯝꯃꯨ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯀꯅꯨ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ꯫ ꯑꯗꯨꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯛꯁꯤꯜꯂꯛꯀꯦ ꯍꯥꯏꯅ ꯍꯥꯏꯅ ꯚꯤꯃꯁꯨ ꯈꯔꯒ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ꯫ ꯀꯔꯤ ꯅꯨꯄꯤꯅꯣ ꯃꯁꯤꯕꯣ? ꯁꯣꯅꯣ ꯌꯥꯝꯅ ꯆꯨꯔꯛꯀꯅꯨꯀꯣ꯫ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ, ꯈꯔ ꯆꯠꯊꯣꯛꯎ꯫ ꯆꯠꯊꯣꯏ꯫ ꯗꯗꯥ, ꯅꯪ ꯑꯝꯇ ꯅꯣꯛꯂꯣ꯫ ꯑꯗꯨꯝ ꯁꯨꯛꯇꯣꯛꯑꯒ ꯂꯩꯔꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯋꯥ ꯌꯥꯝꯅ ꯉꯥꯡꯀꯅꯨ, ꯇꯥꯅꯤꯡꯗꯦ꯫ ꯈꯔ ꯆꯠꯊꯣꯛꯑꯒ ꯐꯝꯃꯣ ꯍꯥꯏꯕꯅꯤ꯫ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯛꯀꯅꯨ꯫ ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ꯫ ꯈꯔ ꯈꯔ ꯍꯥꯏꯕꯗꯅꯦ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ꯫ ꯗꯗꯥ, ꯅꯪ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯇꯧꯒꯅꯨ꯫ ꯗꯗꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯕꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯤꯌꯦ꯫ ꯗꯗꯥꯅ ꯋꯥ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯤꯌꯦ꯫ ꯅꯪ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯕ꯭ꯔꯣ? ꯊꯥꯖꯤꯜꯂꯧꯔꯣ? ꯃꯉꯥꯜ ꯃꯈꯨꯠ ꯑꯗꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯤ꯫ ꯚꯤꯃ ꯃꯉꯥꯜꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯄꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯎꯏꯁꯤꯜꯂꯤ꯫ ꯀꯤꯁꯨ ꯀꯤꯔꯤ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ, ꯋꯥ ꯉꯥꯡꯀꯅꯨ꯫ ꯈꯔ ꯆꯠꯊꯣꯛꯑꯣ꯫ ꯚꯤꯃꯁꯨ ꯈꯔ ꯆꯠꯊꯣꯛꯑꯒ ꯐꯝꯃꯤ, ꯑꯗꯨꯒ ꯃꯉꯥꯜꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤꯗꯤ? ꯀꯩꯅꯣ, ꯌꯦꯡꯕꯒꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯣ? ꯋꯥ ꯉꯥꯡꯉꯦ ꯉꯥꯡꯀꯅꯨ ꯍꯥꯏ, ꯌꯦꯡꯉꯦ ꯌꯦꯡꯀꯅꯨ ꯍꯥꯏ꯫ ꯃꯤꯠ ꯑꯅꯤꯁꯦ ꯑꯝꯇ ꯀꯣꯊꯣꯛꯄꯤꯔꯣ꯫ ꯅꯁꯝ ꯈꯔ ꯍꯧꯔꯤꯗꯣ ꯂꯣꯏ ꯐꯩꯗꯠꯆꯅꯤ ꯍꯧꯖꯤꯛ꯫ ꯌꯥꯔꯦ ꯌꯥꯔꯦ꯫ ꯚꯤꯃꯁꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯅꯪ ꯅꯨꯡꯉꯥꯏꯅꯤ꯫ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯀꯥꯟꯗ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣ꯫ ꯍꯤꯡꯆꯥꯕ ꯍꯥꯏꯁꯤꯅꯤ, ꯃꯁꯛꯅꯦꯅ ꯏꯐ ꯐꯖꯔꯒ꯫ ꯀꯩꯒꯤꯅꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯤ? ꯗꯗꯥ, ꯅꯪ ꯉꯁꯤꯀꯣ ꯑꯩ ꯁꯣꯏꯗꯅ ꯁꯥꯎꯔꯛꯀꯅꯤꯀꯣ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯅꯦ ꯋꯥꯒ ꯑꯝꯇ ꯉꯥꯡꯖꯔꯔꯣꯏ꯫ ꯃꯁꯛꯁꯤꯒ ꯃꯤꯅ ꯇꯧꯕ ꯑꯗꯨꯝ ꯌꯦꯡ ꯂꯩꯅꯦ꯫ ꯇꯟꯖꯥꯗꯨꯗ ꯊꯧꯕꯁꯨ ꯆꯦ ꯃꯆꯦꯠ ꯑꯃ ꯄꯥꯏꯔꯒ ꯆꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯉꯁꯤ ꯗꯣꯛꯇꯔꯅ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯔꯛꯏ꯫ ꯕꯕꯥ, ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯟꯈ꯭ꯔꯁꯦ꯫ ꯑꯩ ꯄꯣꯠ ꯂꯣꯏꯁꯤꯟꯕ ꯍꯧꯔꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯍꯜꯂꯁꯤ꯫ ꯁꯛ ꯐꯖꯕ, ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯨꯔꯁꯦ, ꯑꯗꯨꯒ ꯑꯩ ꯁꯦꯟꯅꯧ ꯂꯥꯛꯑꯣ꯫ ꯏꯕꯦꯝꯃ, ꯅꯕꯨꯡꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯅꯦ꯫ ꯄꯥꯕꯨꯡ, ꯃꯆꯤꯟ ꯑꯃ ꯄꯥꯜꯂꯦꯅ ꯍꯥꯏꯖꯔꯤꯅꯤ, ꯀꯩꯝꯇ ꯈꯟꯕꯤꯔꯨꯅꯨ꯫ ꯅꯨꯄꯤꯅꯤ ꯀꯥꯏꯅꯒ ꯃꯁꯛꯁꯤꯒ꯫ ꯚꯤꯃꯁꯨ ꯃꯆꯤꯟꯗ ꯇꯨꯃꯤꯟꯅ ꯁꯣꯜꯂꯤ꯫ ꯅꯨꯡꯉꯥꯏꯅꯤ, ꯉꯁꯤꯗꯒꯤꯗꯤ ꯅꯨꯡꯉꯥꯏꯅꯤꯕ, ꯅꯅꯥꯛꯇꯅꯦ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯒꯦꯕ꯫ ꯏꯕꯦꯝꯃ, ꯅꯪꯒꯤꯗꯨꯕꯨ ꯂꯣꯏꯔꯕꯅꯦ? ꯆꯠꯅꯕ ꯇꯧꯔꯁꯤꯔꯥ? ꯍꯣꯏ ꯕꯕꯥ, ꯂꯣꯏꯔꯦ꯫ ꯊꯧꯕ ꯃꯉꯥꯜ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯍꯥꯏꯊꯔꯛꯏ꯫ ꯒꯥꯔꯤ ꯑꯗꯨ ꯁꯨꯃꯥꯡꯗ ꯊꯧꯖꯤꯜꯂꯛꯏ꯫ ꯗꯗꯥ, ꯇꯞꯅ ꯀꯨꯝꯃꯨꯀꯣ꯫ ꯑꯩꯕꯨ ꯇꯞꯅ ꯀꯨꯝꯗ꯭ꯔꯗꯤ ꯆꯣꯡꯗꯒꯗ꯭ꯔꯣ? ꯏꯁ, ꯋꯥ ꯉꯥꯡꯕꯗꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯗꯧꯔꯤꯅꯦ꯫ ꯊꯧꯕꯅ ꯑꯃꯨꯛ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯑꯩꯒꯤ ꯌꯨꯝꯅꯤ꯫ ꯏꯕꯦꯝꯃ, ꯅꯪ ꯃꯩ ꯑꯝꯇ ꯂꯧꯊꯣꯛꯎꯆꯣ꯫ ꯚꯤꯃꯁꯨ ꯈꯕꯔ ꯆꯦ ꯃꯆꯦꯠ ꯑꯃ ꯄꯥꯏꯔꯒ ꯄꯨꯊꯣꯔꯛꯏ, ꯑꯗꯨꯒ ꯃꯩ ꯆꯨꯈꯠꯂꯤ꯫ ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯃꯉꯥꯜ ꯌꯨꯝ ꯑꯗꯨ ꯌꯦꯡꯉ ꯌꯦꯡꯉꯒ ꯆꯪꯂꯛꯏ꯫ ꯚꯤꯃꯅ, ꯗꯗꯥ, ꯀꯩꯗꯧꯔꯒꯦ? ꯆꯪꯉꯛꯑꯣ, ꯀꯩꯝꯇ ꯍꯪꯒꯣꯏꯔꯨꯅꯨ꯫ ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯆꯜꯒ ꯑꯩꯈꯣꯏꯅꯤ ꯈꯛꯇ ꯂꯩꯕꯅꯤ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯃꯉꯥꯜ ꯃꯅꯨꯡꯗ ꯆꯪꯉꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣꯀꯣ꯫ ꯕꯦꯝꯃ, ꯅꯪꯅ ꯅꯕꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯁꯜꯂꯣ꯫ ꯕꯕꯥꯁꯨ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦ꯫
ꯕꯕꯥ ꯈꯔ ꯉꯟꯅ ꯍꯜꯂꯛꯎꯀꯣ. ꯍꯣꯏ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪ ꯀꯔꯤꯝꯇ ꯈꯟꯒꯅꯨ ꯅꯆꯒ ꯂꯩꯃꯤꯟꯅꯔꯝꯃꯨꯀꯣ. ꯍꯣꯏ ꯄꯥꯕꯨꯡ. ꯊꯧꯕ ꯆꯠꯈ꯭ꯔꯦ. ꯃꯉꯥꯜ ꯃꯁꯥꯗꯣ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ. ꯍꯧꯒꯠꯂꯒ ꯆꯦꯟꯅꯤꯡꯕ ꯑꯃ ꯌꯥꯎꯏ. ꯉꯁꯤꯗꯤ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ. ꯅꯨꯡꯉꯥꯏꯅꯤꯗꯅ ꯅꯨꯄꯥ ꯑꯃꯗꯤ. ꯕꯦꯝꯃ ꯃꯉꯥꯜꯒꯤ ꯃꯅꯥꯛꯇ ꯁꯠ ꯐꯝꯊꯔꯛꯏ. ꯃꯉꯥꯜ ꯈꯔ ꯍꯟꯇꯣꯛꯏ. ꯕꯦꯝꯃꯁꯨ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯏ. ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ? ꯑꯦ ꯑꯩ ꯀꯩꯗꯧꯔꯒꯦ? ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯑꯗꯨꯕꯨꯔꯣ ꯕꯦꯝꯃ ꯀꯧꯏ. ꯕꯦꯝꯃ ꯑꯩ ꯋꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ. ꯈꯔ ꯆꯠꯊꯣꯛ. ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯏꯁꯦ ꯂꯥꯛꯅꯤꯡꯉꯒ ꯂꯥꯛꯄ ꯅꯠꯇꯦ. ꯑꯩ ꯃꯇꯝ ꯈꯔ ꯂꯩꯕꯒ ꯆꯠꯂꯗꯕꯅꯤ. ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯈꯔ ꯍꯦꯟꯃꯜꯂꯤ. ꯄꯥꯕꯨꯡꯅ ꯎꯔꯒ ꯐꯖꯗꯦ. ꯗꯗꯥ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯅꯪ ꯆꯠꯄ ꯌꯥꯔꯣꯏꯌꯦ. ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯌꯨ. ꯑꯩ ꯅꯈꯣꯏꯒꯤ ꯏꯅꯥꯛ ꯈꯨꯟꯕꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯊꯥꯖꯗꯦ. ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ. ꯅꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩ ꯍꯤꯡꯕ ꯌꯥꯗꯦ. ꯗꯗꯥ ꯏꯅꯥꯛ ꯈꯨꯟꯕ ꯂꯥꯏꯔꯕ ꯆꯞ ꯃꯥꯟꯅꯗ꯭ꯔꯅꯦ? ꯑꯩꯒꯤ ꯐꯝꯗꯗꯤ ꯆꯞ ꯃꯥꯟꯅꯩꯌꯦ. ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯕꯁꯨ ꯕꯕꯥꯗꯤ ꯊꯥꯖꯧꯑꯣ. ꯕꯕꯥꯅꯅꯦ ꯅꯪꯒꯤ ꯐꯠꯇꯅꯕ ꯀꯩꯁꯨꯝ ꯇꯧꯔꯣꯏꯌꯦ. ꯃꯉꯥꯜ ꯕꯦꯝꯃꯗ ꯃꯨꯟꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯕꯦꯝꯃ ꯅꯪ ꯌꯦꯡꯕꯗ ꯑꯉꯥꯡꯁꯨ ꯑꯗꯨꯝ ꯃꯥꯜꯂꯤ. ꯅꯪꯅ ꯈꯪꯗꯕ ꯈꯔ ꯂꯩꯀꯣ. ꯗꯗꯥꯒꯤ ꯃꯤꯠꯇꯗꯤ ꯑꯉꯥꯡ ꯑꯣꯏꯅ ꯎꯔꯝꯕ ꯌꯥꯏ. ꯑꯗꯨꯕꯨ ꯑꯩ ꯑꯐꯕꯅ ꯀꯔꯤꯅꯣ ꯐꯠꯇꯕꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ. ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯃꯤꯁꯦ ꯀꯔꯤꯅꯣ? ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯑꯁꯦ ꯑꯩ ꯈꯔ ꯆꯤꯡꯅꯩ. ꯑꯩ ꯀꯩꯁꯨ ꯄꯥꯝꯗꯦꯗ. ꯗꯗꯥꯁꯦ ꯌꯥꯝ ꯊꯨꯅ ꯅꯥꯕ ꯐꯔꯣ. ꯑꯩꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯌꯨ. ꯅꯨꯄꯥ ꯃꯊꯣꯡ ꯆꯥꯗꯕꯅ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯦ. ꯑꯗꯣ ꯗꯗꯥꯒ ꯆꯠꯃꯤꯟꯅꯔꯗꯤ ꯈꯔ ꯐꯔꯅꯤ. ꯑꯦ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ. ꯃꯤ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯔꯝꯒꯅꯤꯌꯦ. ꯀꯣꯛ ꯌꯥꯎ. ꯊꯃꯣꯏ ꯀꯥꯏꯕꯁꯦ ꯌꯥꯝ ꯋꯥꯕꯅꯤ. ꯃꯤꯅ ꯅꯨꯡꯁꯤꯗ꯭ꯔꯒꯕꯨ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣ? ꯄꯥꯝꯗꯕ ꯅꯨꯡꯁꯤꯗꯕ ꯅꯨꯄꯥꯗꯨꯗ ꯊꯃꯣꯏ ꯑꯁꯦ ꯑꯗꯨꯝ ꯄꯤꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯣ? ꯃꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕꯩꯅꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯗꯣ. ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯕ ꯃꯤ ꯑꯃ ꯂꯩꯔꯤꯕꯗꯣ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ. ꯗꯗꯥꯒꯤ ꯋꯥꯁꯤꯗꯤ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯔꯛꯂꯗꯤ ꯑꯗꯨꯝ ꯌꯥꯈ꯭ꯔꯁꯤꯅꯤꯅꯦ. ꯑꯗꯨꯗꯤ ꯑꯩꯁꯨ ꯗꯗꯥꯗ ꯅꯨꯡꯁꯤ ꯍꯥꯏꯔꯒꯦ. ꯗꯗꯥꯁꯨ ꯌꯥꯔꯛꯑꯣꯗꯅ. ꯑꯦ ꯑꯗꯨ ꯌꯧꯔꯛꯂꯗꯤ ꯕꯥꯛ ꯂꯥꯎ ꯊꯥꯖꯤꯜꯂꯛꯀꯅꯤ. ꯊꯥꯖꯤꯜꯂꯣ ꯁꯦ. ꯑꯩꯗꯤ ꯅꯨꯄꯤꯅꯤꯅ ꯗꯗꯥꯗ ꯀꯩꯁꯨꯝ ꯇꯧꯕ ꯉꯝꯃꯣꯏ. ꯑꯩꯅ ꯍꯥꯏꯗꯣ ꯀꯔꯤ ꯂꯥꯟꯕ ꯌꯥꯎꯒꯦ? ꯅꯨꯡꯁꯤꯕꯕꯨ ꯐꯥꯒꯤꯒꯤ ꯇꯥꯏꯞꯇ. ꯕꯦꯝꯃ ꯄꯤꯕ ꯍꯧꯔꯛꯏ. ꯃꯃꯤꯠꯇꯒꯤ ꯃꯄꯤꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯇꯥꯔꯛꯏ. ꯑꯌꯥ ꯀꯞꯄꯤ ꯃꯥꯅꯦ. ꯁꯤ ꯗꯗꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤ. ꯀꯞꯀꯅꯣꯕ. ꯗꯗꯥ ꯂꯥꯜꯂꯦꯕ. ꯗꯗꯥ ꯅꯪ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ. ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕ ꯌꯥꯗꯦ ꯍꯦꯛꯇ ꯁꯥꯎꯔꯛꯏ. ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯦꯛꯇ ꯇꯧꯔꯛꯏ. ꯑꯩꯁꯦ ꯈꯨꯄꯥꯛꯅ ꯌꯥꯝ ꯊꯥꯅꯤꯡꯕ꯭ꯔꯥ? ꯃꯉꯥꯜ ꯕꯦꯝꯃꯒꯤ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯁꯤꯡ ꯑꯗꯨ ꯃꯈꯨꯠꯅ ꯇꯩꯊꯣꯛꯏ. ꯍꯣꯏꯕ ꯗꯗꯥ ꯂꯥꯜꯂꯦꯕ. ꯃꯇꯨꯡꯗꯅꯦ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯔꯣꯏꯕ. ꯁꯤ ꯀꯞꯀꯅꯨ. ꯃꯤꯅ ꯎꯔꯒ ꯑꯩꯅ ꯐꯨꯕ ꯃꯥꯜꯂꯅꯤ. ꯗꯗꯥ ꯅꯪ ꯃꯇꯨꯡꯗ ꯁꯥꯎꯒꯅꯨꯀꯣ. ꯗꯗꯥꯅ ꯍꯦꯛ ꯁꯥꯎꯔꯕ ꯑꯩꯗꯤ ꯑꯗꯨꯝ ꯀꯞꯀꯅꯤ ꯌꯦꯡꯉꯣ. ꯑꯗꯨꯒꯅꯦ ꯗꯗꯥꯅ ꯑꯃꯨꯛ ꯊꯦꯝꯒꯗꯕ. ꯍꯣꯏ ꯍꯣꯏ ꯅꯪꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯔꯗꯕꯅꯤ. ꯗꯗꯥ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ. ꯗꯗꯥꯅ ꯑꯩꯉꯣꯟꯗ ꯂꯨꯅ ꯇꯧꯕꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ. ꯑꯦ ꯗꯗꯥ ꯆꯥ ꯂꯣꯜꯂꯛꯀꯦ. ꯆꯥ ꯊꯛꯀꯦꯔꯥ? ꯊꯛꯀꯦ. ꯂꯩꯔꯝꯃꯨꯀꯣ ꯗꯗꯥ. ꯀꯨꯏꯔꯣꯏꯕ ꯑꯩ ꯁꯠ ꯂꯣꯜꯂꯛꯀꯦ. ꯕꯦꯝꯃ ꯀꯤꯆꯟꯗ ꯆꯥ ꯂꯣꯟꯕ ꯆꯪꯈꯤ. ꯋꯥꯏ ꯍꯦꯛ ꯁꯪꯉꯤꯌꯦ. ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯑꯩꯗꯤ ꯃꯊꯥ ꯌꯥꯝ ꯁꯥꯏꯗ. ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯂꯥꯛꯅꯅꯤ? ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ. ꯑꯩꯕꯨ ꯍꯦꯛꯇ ꯇꯨꯃꯤꯟꯅ ꯆꯦꯟꯈ꯭ꯔꯁꯤꯔꯅꯦ? ꯑꯩꯅꯦ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦꯗ. ꯃꯉꯥꯜ ꯃꯅꯨꯡꯗ ꯂꯩꯕ ꯇꯟꯗꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ. ꯑꯗꯨꯒ ꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯁꯨꯝ ꯌꯦꯡꯉꯤ. ꯕꯦꯝꯃ ꯆꯥ ꯂꯣꯟꯕ ꯂꯣꯏꯗꯨꯅ ꯆꯥ ꯄꯨꯔꯒ ꯊꯣꯛꯂꯛꯏ. ꯃꯉꯥꯜꯅ ꯂꯩꯔꯝꯗꯕꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯑꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯖꯥꯠꯂꯣ? ꯗꯗꯥ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ?
ꯕꯦꯝꯃꯁꯨ ꯏꯃꯨꯡꯒꯤ ꯀꯥꯁꯤꯡ ꯑꯗꯨ ꯆꯪꯉꯒ ꯌꯦꯡꯉꯤ, ꯑꯗꯨꯁꯨ ꯂꯩꯇꯦ꯫ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ, ꯑꯗꯨꯁꯨ ꯂꯩꯇꯦ꯫ ꯑꯌꯥ, ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ? ꯗꯗꯥꯗꯣ ꯁꯣꯏꯗꯅ ꯆꯠꯂꯝꯃꯅꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯆꯩꯔꯅꯤ꯫ ꯑꯩ ꯕꯕꯥꯗ ꯐꯣꯟ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ꯫ ꯕꯦꯝꯃ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯃꯄꯥꯗ ꯐꯣꯟ ꯇꯧꯏ꯫ ꯕꯕꯥ, ꯊꯧꯕꯅ ꯑꯦ, ꯏꯆꯥꯊꯣꯏꯕꯤ ꯀꯩꯗꯧꯔꯒꯦ? ꯕꯕꯥ, ꯗꯗꯥꯗꯣ ꯍꯥꯏꯌꯣ, ꯀꯩꯗꯧꯔꯒꯦꯅꯦ? ꯑꯩꯅ ꯆꯥ ꯂꯣꯟꯕ ꯆꯪꯉꯤꯉꯩꯗ ꯂꯩꯔꯝꯗ꯭ꯔꯦ, ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗꯦ꯫ ꯍꯥ, ꯀꯗꯥꯏꯗ ꯂꯩꯒꯦ ꯌꯦꯡꯉꯨꯗꯅ? ꯑꯁ, ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯕ꯫ ꯅꯪꯉꯣꯟꯗ ꯂꯩꯃꯤꯟꯅꯔꯝꯃꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯆꯥꯊꯣꯏꯕꯤ? ꯅꯪ ꯁꯤꯗꯤꯕ, ꯕꯕꯥ ꯂꯥꯛꯑꯒꯦ ꯂꯩꯔꯝꯃꯣ꯫ ꯍꯣꯏ, ꯊꯨꯅ ꯂꯥꯛꯑꯣ꯫ ꯕꯦꯝꯃ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯃꯁꯤ ꯅꯨꯄꯥꯁꯦ ꯌꯥꯝ ꯊꯨꯅ ꯃꯥꯡꯈ꯭ꯔꯦꯗ, ꯌꯥꯝ ꯀꯨꯏꯕ ꯃꯇꯝ ꯅꯠꯇꯦꯕ꯫ ꯗꯗꯥ, ꯅꯪ ꯅꯕꯨꯛ ꯌꯥꯝꯅ ꯐꯠꯇꯦ, ꯍꯥꯏꯐꯦꯠꯇꯪꯁꯨ ꯍꯥꯏꯔꯝꯕ ꯌꯥꯏꯗꯅ꯫ ꯀꯩꯝꯇꯁꯨ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯤ ꯀꯩꯒꯤꯅꯣ? ꯑꯩ ꯀꯞꯅꯤꯡꯉꯛꯑꯦ꯫ ꯕꯦꯝꯃ ꯑꯃꯨꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯂꯤ ꯇꯥꯔꯛꯇꯨꯅ ꯐꯝꯂꯒ ꯂꯩ꯫ ꯊꯧꯕꯁꯨ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯏ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯂꯩꯃꯤꯟꯅꯔꯝꯃꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯍꯧꯅꯕꯤꯗꯣ ꯁꯣꯏꯗꯅ ꯇꯧꯔꯝꯃꯅꯤꯕ꯫